ꯌꯥꯏꯍꯦꯟꯕ ꯄ꯭ꯔꯗꯛꯁꯟꯅ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯗꯨꯅ ꯉꯁꯤꯗꯤ ꯕꯁꯟꯇ ꯄꯟꯆꯃꯤ ꯁꯔꯁꯋꯇꯤ ꯄꯨꯖꯥ ꯂꯥꯛꯀꯗꯧꯔꯤꯕ ꯐꯥꯏꯔꯦꯜ ꯊꯥꯒꯤ ꯃꯉꯥꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯔꯤꯕ ꯁꯔꯁꯋꯇꯤ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯑꯩꯈꯣꯏꯅ ꯄꯨꯖꯥ ꯀꯠꯅꯔꯤꯕꯁꯤꯒꯤ ꯃꯔꯝꯗ ꯄꯨꯖꯥꯁꯤꯗ ꯀꯔꯤ ꯀꯔꯤ ꯄꯣꯠꯂꯝ ꯌꯥꯎꯅ ꯀꯃꯥꯏ ꯀꯠꯂꯒ ꯊꯣꯏꯗꯣꯛꯅ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯃꯪꯒꯣꯜꯁꯦ ꯐꯪꯖꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯌꯥꯅꯅꯕ ꯃꯑꯣꯡꯗ ꯕ꯭ꯂꯣꯛ ꯑꯁꯤ ꯊꯝꯖꯔꯤ꯫ ꯏꯃꯥꯒꯤ ꯃꯨꯔꯇꯤꯃꯥ ꯑꯃ ꯍꯥꯏꯕꯗꯤ ꯏꯃꯥꯒꯤ ꯄꯤꯛꯆꯔ ꯑꯃ ꯂꯦꯡꯁꯤꯟꯕꯤꯔꯅꯤ, ꯑꯗꯨꯒ ꯘꯇꯁꯊꯥꯄꯟ ꯍꯥꯏꯕꯗꯤ ꯘꯣꯠ ꯄꯨꯖꯥ ꯑꯃ ꯂꯤꯡꯈꯠꯄꯤꯔꯅꯤ, ꯑꯗꯨꯒ ꯏꯃꯥꯒꯤ ꯄꯨꯖꯥꯗ ꯊꯣꯏꯗꯣꯛꯅ ꯏꯃꯥꯅ ꯄꯥꯝꯖꯕ ꯇꯉꯥꯏ ꯐꯗꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯀꯠꯄꯤꯕ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯅ ꯕꯦꯗꯅ ꯊꯝꯕꯤꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇꯪ ꯊꯝꯖꯒꯦ꯫ ꯁꯪꯒꯣꯝ ꯑꯅꯧꯕ, ꯁꯪꯒꯣꯝ ꯑꯐꯝꯕ, ꯆꯥꯝꯊꯣꯛꯂꯕ ꯆꯦꯡ ꯈꯔ, ꯊꯣꯏꯗꯤꯡ ꯑꯃꯨꯕꯒꯤ ꯂꯗꯨ ꯅꯠꯇ꯭ꯔꯒ ꯑꯉꯧꯕꯒꯤ ꯂꯗꯨ ꯑꯣꯏꯔꯕꯁꯨ ꯌꯥꯏ, ꯆꯨꯍꯤꯡ ꯑꯁꯤ ꯆꯨ ꯑꯉꯧꯕꯒꯤ ꯆꯨꯍꯤꯡ, ꯆꯤꯅꯤ ꯑꯉꯧꯕ, ꯈꯣꯏꯍꯤ, ꯆꯦꯡꯄꯥꯛ, ꯀꯕꯣꯛ ꯈꯣꯏꯗꯨꯝ, ꯃꯁꯤ ꯑꯉꯧꯕ ꯑꯣꯏꯕ ꯐꯩ ꯍꯥꯏꯕꯗꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯁꯤ, ꯑꯗꯨꯒ ꯖꯣꯕ, ꯆꯦꯡꯒꯤ ꯌꯥꯝꯒ ꯘꯤꯒ ꯑꯅꯤꯗꯨꯅ ꯄꯨꯟꯅ ꯅꯩꯔꯒ ꯍꯧꯕ ꯇꯜ, ꯑꯗꯨꯒ ꯌꯥꯝꯒ ꯂꯐꯣꯏꯒ ꯑꯅꯤꯁꯤ ꯑꯃꯨꯛ ꯅꯩꯔꯒ ꯍꯧꯕ ꯇꯜ, ꯌꯨꯕꯤ ꯃꯍꯤ, ꯌꯨꯕꯤ, ꯕꯣꯀꯨꯜꯒꯤ ꯃꯍꯩ, ꯍꯩꯈꯥꯒꯣꯛꯀꯤ ꯃꯍꯩ ꯑꯃꯨꯟꯕ, ꯑꯗꯨꯒ ꯕꯣꯔꯣꯏ ꯃꯍꯩ ꯑꯃꯨꯟꯕ, ꯁꯦꯇ ꯆꯟꯗꯟ ꯍꯥꯏꯕꯗꯤ ꯆꯟꯗꯣꯟ ꯑꯉꯧꯕ, ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯩꯁꯤꯡ, ꯐꯤ ꯑꯉꯧꯕ, ꯂꯩ ꯑꯉꯧꯕ ꯄꯔꯦꯡ, ꯂꯤꯛ ꯄꯔꯦꯡ ꯑꯉꯧꯕ, ꯃꯣꯏꯕꯨꯡ, ꯑꯃꯗꯤ ꯁꯔꯁꯋꯇꯤ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯀꯕꯆ ꯃꯟꯇ꯭ꯔ꯫ ꯍꯥꯏꯔꯤꯕ ꯀꯕꯆ ꯃꯟꯇ꯭ꯔꯁꯤ ꯑꯩꯈꯣꯏꯅ ꯁꯅꯥꯅ ꯁꯥꯕ ꯖꯟꯇ꯭ꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏ ꯏꯃꯥꯗ ꯀꯠꯀꯗꯧꯔꯤꯕ ꯀꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯦꯇ ꯆꯟꯗꯟ, ꯆꯟꯗꯣꯟ ꯑꯉꯧꯕꯁꯦ ꯈꯔꯗꯪ ꯂꯧꯔꯒ ꯖꯟꯇ꯭ꯔ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯄꯤꯔꯒ ꯃꯗꯨꯕꯨ ꯀꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯨꯔꯨꯝꯖꯔꯒ ꯌꯦꯠꯊꯪꯕ ꯄꯥꯝꯕꯣꯝꯗ ꯁꯣꯛꯆꯔꯒ ꯉꯛꯁꯝꯗ ꯁꯤꯖꯔꯕꯗꯤ ꯕꯨꯙꯤ ꯒ꯭ꯌꯥꯟ ꯃꯥꯡꯕ, ꯕꯨꯙꯤ ꯒ꯭ꯌꯥꯟ ꯁꯣꯏꯔꯣꯝꯅꯕ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯔꯛꯏ꯫ ꯉꯥꯡꯕꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯒꯟꯕ ꯑꯃꯗꯤ ꯋꯥ ꯉꯥꯡꯕꯗ ꯂꯠꯄ, ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯃꯪꯒꯣꯜ ꯐꯪꯖꯩ, ꯑꯗꯨꯒ ꯃꯍꯥꯛ ꯒ꯭ꯌꯥꯅꯤ ꯄꯟꯗꯤꯠ ꯐꯥꯎꯕ ꯑꯣꯏꯖꯕ ꯉꯝꯃꯤ ꯍꯥꯏꯗꯅ ꯕꯦꯗꯅ ꯊꯝꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯁꯔꯁꯋꯇꯤ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯄꯨꯖꯥꯒꯤ ꯅꯤꯌꯣꯝꯅꯤ꯫ ꯍꯧꯖꯤꯛꯁꯤꯗ ꯄꯟꯖꯈꯤꯕ ꯁꯅꯥꯅ ꯁꯥꯕ ꯖꯟꯇ꯭ꯔ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕꯅ ꯀꯔꯤꯒꯨꯝꯕꯗ ꯁꯅꯥꯒꯤ ꯖꯟꯇ꯭ꯔꯁꯤ ꯁꯥꯖꯕ ꯉꯝꯗꯕ ꯇꯥꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯖꯟꯇ꯭ꯔ ꯑꯃꯗ ꯂꯨꯄꯥꯒꯤ ꯑꯣꯏꯕ ꯌꯥꯏ, ꯀꯣꯔꯤꯒꯤ ꯑꯣꯏꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯌꯣꯠꯀꯤ ꯑꯣꯏꯕ ꯌꯥꯏ, ꯑꯗꯨꯒꯨꯝꯕ ꯖꯟꯇ꯭ꯔꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥꯗꯨ ꯃꯆꯦꯠ ꯈꯩꯇꯪꯒ ꯂꯣꯏꯅꯅ ꯃꯊꯛꯇ ꯄꯟꯖꯈꯤꯕ ꯏꯃꯥꯒꯤ ꯁꯔꯁꯋꯇꯤ ꯀꯕꯆ ꯑꯁꯤ ꯁꯦꯇ ꯆꯟꯗꯟꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯍꯥꯞꯄꯒ ꯁꯤꯖꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯃꯤꯡ 12ꯁꯤ ꯅꯤꯡꯁꯤꯡꯖꯒꯅꯤ꯫ ꯃꯤꯡ 12ꯗꯤ ꯚꯥꯔꯇꯤ, ꯁꯔꯁꯋꯇꯤ, ꯁꯔꯗꯥ, ꯍꯃꯁꯋꯥꯍꯤꯅꯤ, ꯖꯒꯇꯤ ꯈ꯭ꯌꯥता, भागीश्वरी, कौमारी, ब्रह्मचारिणी, बुद्धिधात्री, वरदायिनी, सुंदर घंटा, भुवनेश्वरी हाइरिबा इमागी द्वादश नामामी नाम 12 असना
इमागे सक्तंबु मांग असदा निंगसिंगजरगा ध्यान तौगनी ध्यान असदा इमागी संस्कृत मंत्र ने पिरमिबसे सरस्वतीं शुक्लवर्णांग सुस्मितांग सुमनोहरम कोटि चंद्र प्रभा मुस्त उस्त श्रीजुक्त विग्रहम बन्हे सुधाम सुकाधानाम सस्मितांग सुमनोहरम रत्न सरेंद्र निर्माण भरभूषण भूषिताम सुपूजितांग सुरगणै ब्रह्म विष्णु शिवादिभि वंदे भक्त्या वंदित्यं तं मुनिंद्र मनु मानवै हाइरिब मंत्र से सोंजब याय सोंद्रगने समसमने इमागे सक्तम मधु असुमना मंत्र से अर्थदा निंगसिंगबिबसु याय नत्रगना मसिमक्सु निंगसिंगब ngamdragasu इमागे सक्तम बुमांगदा लेरिब फोटो दु मुन्ने यंगजरगा इमागे सक्तम दि सरस्वती कुसु ngोबी नोकमी तौबी अमसुंग पुकनिंग हुबीबु था कोटि मगी मंगान ओइबी निंगथीब पुनमगना तिनबी नोई पिनबी सक्तमनी मईद तखोकलब फी सेटबी मोमोन नोकपद पुकनिंग हुबी मनीरत्न अथोइबन सेम सारब अथोइब भूषण लेतिंगबी ब्रह्मा विष्णु शिवन सिंहबलाय सिंह निंगथीन पूजा तौरिबी मुनि अथोइब सिंह मनु सिंह मी पुनमगना महाकपो अतत्प लेतन भक्ति तौना स्टॉप तौजबगुम ननाई ऐनस स्टॉप ध्यान तौजरी सुमोइदना इमागे सक्तम मसिबु निंगसिंगजरब मतुंगदा हाइरिब मंत्र से थीद्रिंगी मांगदा खुटोगी खुबाकदा लैयमा हापगा मधुबु खुट जेना मथक्तुदा कुपसिलगा हाइरिबा इमागे सक्तम से मुन्ने यंगजरगा निंगसिंगजरगा खुरुमजरब मतुंगदा खुद जेट की खुबाक अदु हांगदोपिरगा ओइदे यावरिबा लैय अदु लौखलगा नातोना मनम नंबिरगा येतंगबा नादा थेटपिगनी अदुदगी ngasai leiriba haijekiba polam sing adugi mathakta aikoina tulasi patra amamam oirabasu ising khajik oirabasu tajaraga hima imaga soronda nanaina katsariba punamak sing ase latna bidana lobiyu he jagana mata सरस्वती कौबी लैरेंबी ज्ञान की शक्ति हुई भी जगत लेरिबा असत सत्य जीव पान पुनमकी मफमद बुद्धि की पांगन बुपीनरिबी ज्ञान पुनमकी लुसिंग भी इमहा नहाक लेरमद्रबदी जगत से ज्ञान हाइबदो लेतना अमंबा हाइबदो ओइरमगनी असुमोदना इमाबु लेशि लेथोनबो वही कयाग लोनने इमाबु खुरुम जगनी मसिद मंत्र खरदंग थमजरमगे ब्रह्म स्वरूपा परमा ज्योति रूपा सनातनी सर्व विद्यादि देवा जात सैबानै नमो नमः जया बिना जगत सर्वं सत्सबी मन्मृतम सदा ज्ञानादि देवता जात सरस्वती नमो नमः जया बिना जगत सर्वं मुक्मुन मत्तबत्सदा भागदेस्तात्री देवी जातु से बाने नमो नमः हिमचंदन कुंदेन्दु मुकुतान भोज सनिभा कर्णादि देवी जातस्यै साक्षरायै नमो नमः विसर्ग बिंदु मात्रासु देस्थानमेव तद्धि देवी जातस्यै भारतेषु नमो नमः जया बिनात्रा संख्याकृत संख्य कर्तुं शक्येन काल संख्या स्वरूपा जातस्यै देवी नमो नमः व्याखा स्वरूप स्वरूपा जा देवी व्याखा देस्थात्री देवता ब्रह्म सिद्धांत रूपा जातस्मै देवी नमो नमः स्मृति शक्ति ज्ञान शक्ति बुद्धि शक्ति स्वरूपिणी प्रतिभा कल्पना शक्तिर्जा सतस्यै नमो नमः मंत्र संस्नहाई कृबसे
ꯂꯥꯏꯁꯤꯡꯅ ꯃꯥꯡꯈ꯭ꯔꯕ ꯇꯨꯡꯈ꯭ꯔꯕ ꯄꯣꯠꯄꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯍꯟꯕꯒꯨꯝꯅ ꯑꯩꯒꯤ ꯁꯛꯇꯤ ꯑꯃꯨꯛ ꯂꯩꯍꯟꯕꯤꯌꯨ꯫ ꯑꯊꯣꯏꯕ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯁꯛ ꯃꯉꯥꯜꯒ ꯁꯛꯇꯝ ꯑꯣꯏꯔꯤꯕꯤ ꯑꯃꯁꯨꯡ ꯃꯇꯝ ꯀꯨꯏꯔꯕꯤꯅꯤ ꯅꯪꯗꯤ꯫ ꯕꯤꯗ꯭ꯌꯥ ꯄꯨꯝꯕꯒꯤ ꯍꯤ ꯂꯩꯔꯦꯝꯕꯤ ꯕꯤꯅꯥ ꯗꯦꯕꯤ ꯅꯪꯕꯨ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯩ꯫ ꯏꯃꯥ, ꯅꯪ ꯅꯠꯇꯅꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯖꯒꯠ ꯄꯨꯝꯕꯒꯤ ꯑꯇꯠꯄ ꯂꯩꯇꯅ ꯍꯤꯡꯅ ꯍꯤꯡꯅ ꯑꯁꯤꯕꯒ ꯃꯥꯟꯅꯩ꯫ ꯑꯗꯨꯒꯨꯝꯕꯤ ꯒ꯭ꯌꯥꯟꯒꯤ ꯂꯩꯔꯦꯝꯕꯤ ꯁꯔꯁꯇꯤ ꯅꯪꯕꯨ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯩ꯫ ꯅꯪ ꯅꯠꯇꯅꯗꯤ ꯖꯒꯠ ꯄꯨꯝꯕꯁꯦ ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯔꯣꯟ ꯊꯣꯛꯇꯕ ꯑꯉꯥꯎꯕꯒ ꯃꯥꯟꯅꯩ꯫ ꯌꯥꯊꯪꯒꯤ ꯃꯕꯦꯝꯃ ꯂꯩꯔꯦꯝꯕꯤ ꯗꯦꯕꯤ ꯕꯥꯅꯤ ꯅꯪꯕꯨ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯩ꯫ ꯑꯌꯤꯡꯕ ꯆꯟꯗꯟ, ꯑꯉꯧꯕ ꯀꯨꯟꯗꯣ, ꯑꯉꯧꯕ ꯊꯔꯣ, ꯊꯝꯕꯥꯜ ꯑꯉꯧꯕꯒꯨꯝꯕꯤ, ꯊꯥꯒꯨꯝꯕ ꯅꯉꯥꯟꯅ ꯉꯥꯟꯕꯤ ꯅꯍꯥꯛꯅꯤ ꯏꯃꯥ꯫ ꯃꯌꯦꯛꯀꯤ ꯑꯙꯤꯁꯊꯥꯇ꯭ꯔꯤ ꯗꯦꯕꯤ ꯑꯣꯏꯕꯤ ꯑꯛꯁꯔ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯅꯍꯥꯛꯄꯨ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯩ꯫ ꯕꯤꯟꯗꯨ ꯕꯤꯁꯔꯒ ꯃꯥꯇ꯭ꯔꯥꯅ ꯆꯤꯡꯕꯗ ꯂꯩꯕꯤ ꯑꯗꯨꯒꯨꯝꯕꯤ ꯂꯩꯔꯦꯝꯕꯤ ꯅꯪꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯃꯁꯤꯡ ꯊꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯅꯍꯥꯛ ꯅꯠꯇꯅ ꯄꯣꯠꯀꯤ ꯃꯁꯤꯡ ꯊꯤꯕꯕꯨ ꯀꯅꯥꯅ ꯉꯝꯒꯅꯤ? ꯀꯥꯂ ꯁꯪꯈ꯭ꯌ ꯃꯇꯝꯒꯤ ꯃꯁꯤꯡ ꯊꯥꯕꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯑꯗꯨꯒꯨꯝꯕꯤ ꯅꯪꯕꯨ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯩ꯫ ꯂꯥꯏꯔꯤꯛꯀꯤ ꯚ꯭ꯌꯥꯈꯥ ꯇꯧꯕꯒꯤ ꯃꯄꯨ ꯑꯣꯏꯕꯤ ꯑꯃꯁꯨꯡ ꯚꯛꯇ꯭ꯔꯤꯇꯥ ꯇꯧꯕꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯅꯍꯥꯛꯅꯤ꯫ ꯆꯤꯡꯅꯕ, ꯑꯉꯛꯄ, ꯈꯪꯕ ꯉꯝꯍꯟꯕꯒꯤ ꯁꯛꯇꯤ ꯑꯣꯏꯕꯤ ꯑꯗꯨꯒꯨꯝꯕꯤ ꯗꯦꯕꯤ ꯅꯪꯕꯨ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯩ꯫ ꯅꯤꯡꯁꯤꯡꯕ ꯁꯛꯇꯤ, ꯒ꯭ꯌꯥꯟ ꯁꯛꯇꯤ, ꯕꯨද්ධꯤ ꯁꯛꯇꯤꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯑꯉꯛꯄ ꯀꯣꯛꯍꯟꯕꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯑꯗꯨꯒꯨꯝꯕꯤ ꯗꯦꯕꯤ ꯅꯍꯥꯛꯄꯨ ꯅꯅꯥꯏꯅ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯩ꯫ ꯑꯁꯨꯝꯅ ꯏꯃꯥ ꯏꯕꯦꯝꯃꯕꯨ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯟꯇ꯭ꯔꯁꯤ ꯌꯥꯎꯔꯨꯗꯕ ꯇꯥꯔꯕꯁꯨ ꯏꯆꯝ ꯆꯝꯅꯕꯨ ꯑꯣꯏꯔꯕꯁꯨ ꯉꯝꯃꯒꯅ ꯃꯟꯇ꯭ꯔꯁꯤ ꯌꯥꯎꯕꯤꯔꯣ, ꯉꯝꯗ꯭ꯔꯒꯅ ꯏꯆꯝ ꯆꯝꯅ ꯑꯁꯨꯃꯥꯏꯅ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯖꯟꯇ꯭ꯔꯗꯨ ꯂꯧꯈꯠꯄꯤꯔꯒ ꯌꯦꯠꯊꯪꯕ ꯄꯥꯝꯕꯣꯝꯗ ꯁꯣꯛꯄꯤꯔꯒ ꯉꯛꯁꯝꯗ ꯁꯤꯖꯤꯟꯕꯤꯔꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯒꯅ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯏꯗꯣꯛꯅ ꯃꯍꯩ ꯃꯁꯤꯡꯗ ꯄꯨꯛꯅꯤꯡ ꯆꯪꯕ, ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯉꯥꯡꯒꯤ ꯋꯥꯗ ꯅꯠꯇꯅ ꯑꯍꯟ ꯑꯣꯏꯔꯕꯁꯤꯡꯗꯁꯨ ꯈꯨꯗꯤꯡꯃꯛꯇ ꯒ꯭ꯌꯥꯟ, ꯃꯍꯩ, ꯕꯤꯗ꯭ꯌꯥ ꯑꯃꯗꯤ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯕꯤ ꯏꯃꯥꯒꯤ ꯊꯧꯖꯥꯜ ꯑꯁꯦ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯏꯃꯥꯒꯤ ꯊꯧꯖꯥꯜ ꯐꯪꯖꯔꯕꯗꯤ ꯀꯥꯎꯖꯟ ꯊꯤꯕ, ꯈꯪꯗꯕ ꯎꯗꯕ ꯃꯌꯥꯝ ꯑꯃ ꯈꯪꯕ ꯉꯝꯕꯒꯤ ꯄꯩꯔꯥꯛꯁꯤꯡꯕ, ꯉꯥꯡꯕꯗ ꯋꯥꯉꯥꯡ ꯐꯖꯕꯒꯤ, ꯚꯛꯇꯥ ꯐꯖꯕꯒꯤ ꯒꯨꯟ ꯄꯨꯝꯅꯃꯛꯀꯤ ꯇꯤꯟꯐꯝ ꯑꯣꯏꯕꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯄꯨꯖꯥꯒꯤ ꯅꯤꯌꯣꯝ ꯈꯔꯗꯪ ꯊꯝꯖꯕꯅꯤ꯫ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯄꯨꯖꯥꯁꯤ ꯍꯟꯗꯛ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯔꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 7:14 ꯍꯧꯔꯒ ꯄꯨꯡ 11:19 ꯐꯥꯎꯕꯒꯤ ꯃꯇꯝꯁꯤꯗ ꯄꯨꯖꯥꯁꯤ ꯀꯠꯆꯔꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯉꯥꯅꯤ ꯄꯥꯟꯕꯒꯤ ꯄꯨꯡ ꯑꯁꯤ ꯃꯔꯤꯅꯤ ꯄꯥꯟꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯦꯂꯦꯟꯗꯔꯗ ꯗꯥꯏꯔꯤꯗ ꯎꯔꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 2 ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛ ꯄꯨꯡ 7:13 ꯃꯉꯥꯅꯤ ꯄꯥꯟꯕꯒꯤ ꯄꯨꯡꯁꯤ ꯆꯪꯈꯤꯕ꯫ ꯑꯗꯨꯅ ꯃꯉꯥꯅꯤ ꯄꯥꯟꯕꯒꯤ ꯄꯨꯡꯅ ꯂꯣꯏꯒꯗꯧꯔꯤꯕꯁꯤꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 3 ꯑꯌꯨꯛ ꯄꯨꯡ 7:52 ꯆꯠꯄ ꯃꯇꯝꯗ ꯃꯉꯥꯅꯤ ꯄꯥꯟꯕꯒꯤ ꯄꯨꯡꯁꯤ ꯂꯣꯏꯈ꯭ꯔꯒ 6ꯅꯤ ꯄꯥꯟꯕꯒꯤ ꯄꯨꯡ ꯑꯁꯤ ꯍꯧꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯕꯦꯝꯃꯒꯤ ꯄꯨꯖꯥꯗꯤ ꯃꯉꯥꯅꯤ ꯄꯥꯟꯕꯁꯤꯗ ꯀꯠꯆꯒꯗꯕ ꯄꯨꯖꯥ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯥꯏꯔꯤꯕ ꯄꯨꯖꯥꯁꯤ ꯃꯉꯥꯅꯤ ꯄꯥꯟꯕꯒꯤ ꯄꯨꯡꯁꯤ ꯃꯔꯤꯅꯤ ꯄꯥꯟꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 2 ꯑꯁꯤꯒꯤ ꯑꯌꯨꯛ ꯄꯨꯡ 7:13 ꯍꯧꯈꯤꯕꯅ ꯏꯃꯥꯒꯤ ꯄꯨꯖꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯇꯝ ꯄꯤꯔꯤꯕꯁꯤ 7:13 ꯁꯤꯗꯒꯤꯅ ꯄꯨꯡ 11:29 ꯐꯥꯎꯕ ꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯖꯥ ꯑꯁꯤ ꯀꯠꯆꯍꯧꯔꯕꯗꯤ ꯏꯃꯥꯅ ꯇꯁꯦꯡꯅ ꯑꯗꯨꯒꯨꯝꯕ ꯄꯨꯖꯥꯒꯤ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯀꯣꯏꯅ ꯆꯠꯂꯛꯇꯅ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯠ ꯑꯗꯨꯕꯨ ꯊꯧꯖꯥꯟꯕꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯕ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯪ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯃꯤꯟꯅꯕ ꯌꯥꯅꯅꯕ ꯃꯑꯣꯡꯗ ꯊꯝꯖꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯟꯖꯈꯤꯕ ꯁꯔꯁꯇꯤ ꯏꯃꯥꯒꯤ ꯀꯕꯆ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯆꯔꯤꯕ ꯄꯣꯁ ꯑꯁꯤꯃꯛꯇꯗ ꯑꯩꯈꯣꯏꯅ ꯃꯟꯇ꯭ꯔꯗꯨ ꯑꯞꯂꯣꯗ ꯇꯧꯔꯒ ꯊꯝꯖꯔꯤꯕꯁꯤꯗ
ꯌꯦꯡꯕꯤꯔꯣ ꯑꯗꯨ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯗꯨ ꯁꯤꯟꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯏꯊꯣꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯏꯕ ꯃꯇꯝꯗꯁꯨ ꯔꯦꯗ ꯀꯂꯔꯅ ꯏꯖꯔꯤꯕꯗꯨꯅꯤ ꯃꯟꯇ꯭ꯔꯒꯤ ꯃꯌꯦꯛ ꯍꯥꯏꯕꯁꯤ ꯑꯉꯥꯡꯕ ꯃꯆꯨꯅ ꯏꯔꯒꯇꯗ ꯍꯦꯟꯅ ꯁꯤꯗ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯨꯛꯅ ꯏꯊꯣꯛꯄꯤꯔꯒ ꯃꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯨꯖꯥꯁꯤꯗ ꯀꯠꯆꯔꯒ ꯁꯤꯖꯤꯟꯖꯔꯒꯗꯤ ꯄꯨꯝꯅꯃꯛꯇ ꯒ꯭ꯌꯥꯟ ꯕꯨꯙꯤ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯆꯥꯎꯈꯠꯄ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯅꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯁꯔꯁꯇꯤ ꯏꯃꯥꯒꯤ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯑꯗꯣ ꯊꯧꯅꯤꯖꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ